टेंतकना मरुओइबा पाउ खरा म्याम थमजगी इंडो म्यांमार बॉर्डर फेंसिंग तौबगी मयुक्ता हयेंगदगी थासगी अनि फावबा ऑल नागा स्टूडेंट एसोसिएशन मणिपुरना सिंदुना नागा ताब डिस्ट्रिक्ट मंगादा लेबा लेंगा के ऑफिस सिंगी ममांगना खोंजंग संगसिनबा हौरगनी हाइना लुप असगी प्रेसिडेंट टी अंगसंग मारिंग अमसुम जनरल सेक्रेटरी इसक सरेनमैना थादोरकपा चिरोल मनसु फोंदोरकली हारी अमरोमदना ngasi numi yungba matung pung amaga minute taragomdorum tabadu waida uripok norem thong yumnam lairak lane number 7 gi sangphamda leiba maira sangamagi manakta remote control hand grenade IED ama pokhai khre hari laibuk phawadi gi aso open mi simina yahodre swai अमरोमदना स्टेट असिद थोकलिबे हिंसा की थाउदो अमदि मखल मखा क्या की क्राइम सिंग असिना मरम ओइरगा अमेरिका मसा अमत मणिपुर सतना बा US गवर्नमेंट ट्राइबल एडवाइजरी अमा थोकरे हरि त्रिपुरा की फॉरेस्ट मिनिस्टर अनिमेश देबबर्माना फोंदोखिबा वाफम अमदा बांग्लादेश म्यांमार अमसुंग पाकिस्तान की लाखिबा इलीगल इमिग्रेंट सिंग डिपोर्ट तौगदबन हाइबा वाफम अमा द इंडियन एक्सप्रेस रिपोर्ट तौरकपा एन बीरेन सिंहाना शेयर तौरदुना हानगी चीफ मिनिस्टर एन बीरेन सिंहाना शेयर तौरदुना बीरेन वाज रॉन्ग त्रिपुरा मिनिस्टर में राइट हाइबा वाफम यावना फोंदोरकली मणिपुर टॉप चैनल की मकेदी मरुइबी इपाउखरा मैम थमजरी तेंथंगना थमजगी सीनियर एक्ट्रेस इमा खेत्रीमयुम राशिना लेखिदबदा इपाक फिल्म अवाब फोंदोरकली मणिपुरी फिल्म अमदी थिएटर की लमदा काथोकपा मग लोइनना होनरखिबी लमदम सी सकनाइरेबी सीनियर एक्ट्रेस इमा खेत्रीमयुम राशिना ngarang jun gi tang kun gi numidang na masagi anaba mana maram oiragi ikhang khangudana lekitabada ngasi ipak film production manipur gi mihut kangbu amana satuna mahaki mayumda awaba phongdokri ngasi ayu angan bada thangmaiban lairung pure laikai da mahaki aroiba mathong mangam lamdam sigi nat ki thauram ga loinana miyamna haikat leka tamduna pangtokri thauram adura manipuri film gi saknairaba director Khetrimayum Keshor Kumar राजेन लाइसांगथेम वाई कुमारजीत एनजी गणेश गणश्याम राकेश नौरेम फिल्म की थौमी क्या सरुक याखी निंगसिंग याबदी लेखिदरबी इमा राशि कुमजा इंग्लिश समापन यांखैदा तैबंग खोंदारखी मसागी सै तरागमापन सुरक कुमजा इंग्लिश समापन हुमफुग मपनदा इहान हान बोइना आर्यन थिएटर की प्रेस दोनंगदा रानी गाइदेली की सकतम लांगदुना ड्रामा की लमदा खोंदारखी लोइनना कुमजा इंग्लिश समापन हुमद्रागनी थोड़ी इहान हान बोइना पांगतोखिबा मणिपुर फुल लेंथ फीचर फिल्म मतम की मणिपुरदा इमा राशिना सुनीता की रोल इहान हान बा ओइना एक तोखी इंग्लिश समापन मार्फुदा रिलीज तोखिबा ओलांग थागी वांगदसु फिल्म दा लेखिदरबी इमा राशिना लुखराबी अमगी सकतम लांखी लोइनना इंग्लिश समापन मार्फुगा मथोइदा रिलीज तोखिबी इमा की निंगथेम फिल्म दा इमा राशिना एकाशनी की सकतम लांगदुना फिल्म दुर असौप थौदांग सलोखी मसिदस नतुना मणिपुर की डिजिटल फिल्म क्या मरुओइब सकतम क्या लांखी ऑल इंडिया रेडियो दा संदोक रेडियो प्ले चामु यांखै की मथक्तसु सकतम लांगदुना मणिपुरी थिएटर फिल्म अमदी अतै आर्ट फॉर्म क्या योखना बखोना असौप थौदांग यारामी सकनाइरबी एक्ट्रेस खेत्रीमयुम राशिना थिएटर अमदी फिल्म की लमदा होनखिबा कयाबु सखंगलदुना साहित्य सेवा समिति कक्सिंगना नेता एराबोट लीलारोय अमा लेलारोय मना इंग्लिश अनिगा तरागमरी मणिपुर स्टेट फिल्म डेवलपमेंट सोसाइटी फिल्म तरागुमदोई सुब मणिपुर स्टेट फिल्म अवार्ड सेरेमनी लाइफ टाइम एक्सीपमेंट अवार्ड 2020 अमदी रूपमहल थिएटर न लाइफ टाइम एक्सीपमेंट अवार्ड 2025 निसिंगबा लेमजनिंगाई ओइरब अवार्ड सिंग पीदुन इकाई कुमना बुस उतखी निंगसिंगबा याबद इमा राशि थासी की होरकपदा इमा की खोंग असि युंगी श्रीद तुसिनबदगी सोक्तुन सिजो हॉस्पिटल ऑपरेशन तौरबा मतुंग मसागी युम थंगमैबन लौरुंगपुर लैकाइदा बेड रेस्ट तौदुन लेरखिबने ngarang numidang sak toklaga phamungda pothaba sanglaba matung kok ngawba madi thabak naba yawn ikhangdana ka hena masangam naktabadi hospital pukhri dubo hospital yawbuda imagi aroiba nungsa sor honduna aroiba mikuk oiki kangla pau editorial mem na thamjagi lam khul laikai lambi gi ming onthoktu nauna maming sing thonjinbagi wathok मणिपुर निंगसिंग थोक्त्रब मतमदगी सगोन अदुन लैरखिबा लमतुगी मिंग अमदी मिंग थोनबिगी कंगलोन थुगायदुन कनागुम मियोय कंग नत्रगना लनाय मियोयसिन खुल लैकाय लंबिन सिंगबगी नौना मिंग थोनजिनबगी थबकसिन लमदमसिगी पुवारी सिटमिलोन अमदी फुरुपकी सक्तमदा अकाय बिका पिरखलि
ꯃꯄꯥꯟꯂꯝꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯂꯝꯕꯤꯅꯆꯤꯡꯕꯒꯤ ꯃꯃꯤꯡ ꯊꯣꯟꯖꯤꯟꯕꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯂꯟꯃꯤꯂꯣꯟ ꯑꯃꯗꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯗ ꯑꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯆꯃꯝꯅꯕ ꯊꯣꯛꯍꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯗꯨꯅ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯣꯜꯗ ꯈꯨꯜꯒꯤ ꯃꯃꯤꯡ ꯊꯣꯟꯖꯤꯜꯂꯛꯈꯤꯕꯗꯒꯤ ꯄꯨꯋꯥꯔꯤꯒꯤ ꯁꯛꯇꯝꯗ ꯆꯌꯦꯠꯅꯕ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯤꯇꯣꯞꯁꯤꯡꯅ ꯑꯆꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯃꯤꯍꯧꯔꯣꯜ ꯈꯨꯟꯇꯥꯛꯂꯣꯟ ꯑꯃꯗꯤ ꯄꯨꯋꯥꯔꯤꯒꯤ ꯂꯤꯛꯂꯝꯆꯠꯇ ꯃꯔꯤꯡ ꯃꯔꯥꯡ ꯍꯟꯕꯇ ꯅꯠꯇꯅ ꯐꯨꯔꯨꯞꯀꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅ ꯂꯩꯔꯛꯈꯤꯕ ꯃꯤꯡꯒꯤ ꯃꯍꯨꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤ ꯃꯍꯥꯚꯥꯔꯠꯀꯤ ꯃꯅꯤꯄꯨꯔꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯕꯨ ꯑꯥꯔꯌꯥꯅꯤ ꯕ꯭ꯔꯕꯕꯣꯍꯣꯟꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯄꯨꯋꯥꯔꯤ ꯏꯁꯤꯜꯂꯝꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯆꯥꯎꯅ ꯆꯃꯝꯅꯕ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ꯍꯧꯐꯝ ꯁꯥꯠꯐꯝ ꯈꯪꯗꯕ ꯃꯄꯥ ꯃꯄꯨ ꯈꯪꯗꯕ ꯂꯝꯖꯥ ꯁꯥꯔꯥ ꯑꯣꯏꯅ ꯎꯍꯜꯂꯤꯕꯁꯤ ꯃꯤꯇꯣꯞꯁꯤꯡꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯔꯨ ꯍꯨꯜꯂꯝꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯆꯤꯟ ꯀꯨꯀꯤꯖꯧ ꯀꯥꯡꯂꯨꯞꯁꯤꯡꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯂꯦꯞꯇꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯗꯨꯅ ꯈꯨꯜꯒꯤ ꯃꯃꯤꯡ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯊꯣꯟꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯋꯥꯔꯤ ꯐꯥꯎꯕ ꯁꯦꯝꯖꯤꯟꯕ ꯂꯩꯐꯝꯂꯦꯟꯁꯤꯡꯒꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯇ ꯅꯠꯇꯅ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯉꯁꯤꯁꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯄ ꯃꯃꯤꯡ ꯊꯣꯟꯖꯤꯟꯗꯨꯅ ꯂꯝꯂꯧ ꯂꯥꯡ ꯆꯠꯊꯔꯛꯈꯤꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯣꯏꯕꯤ ꯂꯣꯏꯌꯥꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯆꯤꯟ ꯀꯨꯀꯤꯖꯧ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯊꯠꯂꯒ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯂꯥꯟꯗꯥ ꯆꯠꯊꯔꯛꯂꯤꯕꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯂꯥꯜ ꯑꯃꯗꯤ ꯂꯂꯣꯡ ꯆꯠꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯇꯣꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯔꯝ ꯃꯆꯥ ꯃꯤꯁꯦꯜ ꯆꯤꯟ ꯀꯨꯀꯤꯖꯧꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯂꯝꯒꯤ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯒꯤ ꯑꯅꯧꯕ ꯃꯃꯤꯡ ꯊꯣꯟꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯧꯍꯧꯅꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯔꯦꯒꯤ ꯃꯐꯝ ꯀꯌꯥ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯂꯝꯕꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯃꯤꯡ ꯅꯧꯅ ꯊꯣꯟꯖꯤꯜꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ MLA N ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯝꯒꯤ ꯈꯨꯜꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤꯡ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯃꯤꯡ ꯊꯣꯜꯂꯝꯕꯁꯤꯡ ꯆꯨꯝꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯨ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯍꯤ 3,000 ꯍꯦꯜꯂꯕ ꯏꯄꯥ ꯏꯄꯨꯅ ꯉꯥꯛꯇꯨꯅ ꯊꯝꯂꯝꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯋꯥꯔꯤꯒꯤ ꯁꯥꯒꯣꯟꯅꯔꯛꯂꯕ ꯂꯝ ꯀꯌꯥ ꯑꯅꯧꯕ ꯃꯤꯡ ꯊꯣꯟꯗꯨꯅ ꯑꯔꯤꯕ ꯄꯨꯋꯥꯔꯤꯒꯤ ꯈꯨꯡꯒꯨꯜ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯝꯕꯁꯤꯡ ꯄꯔꯥ ꯇꯝꯕꯤꯅꯕ ꯃꯍꯥꯛꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯛ ꯁꯦꯝꯂꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯗꯨ ꯅꯣꯇꯤꯁ ꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯂꯧꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯥꯔꯆ 15ꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯒꯦꯖꯦꯠ ꯑꯃ ꯊꯣꯛꯇꯨꯅ ꯗꯤ ꯃꯅꯤꯄꯨꯔ ꯅꯦꯝꯁ ꯑꯣꯐ ꯄ꯭ꯂꯦꯁꯦꯁ ꯑꯦꯛ 2024 ꯑꯁꯤ ꯆꯠꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯛ ꯑꯁꯤ ꯊꯧꯑꯣꯏꯗꯅ ꯊꯕꯛ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯣꯛꯄꯤꯕ ꯍꯥꯏꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯆꯍꯤ 3 ꯐꯥꯎꯕ ꯁꯟꯗꯣꯛꯄ ꯌꯥꯕ ꯑꯃꯁꯨꯡ ꯂꯨꯄꯥ 50,000 ꯍꯧꯔꯒ ꯂꯨꯄꯥ 2,00,000 ꯐꯥꯎꯕꯒꯤ ꯐꯥꯏꯟ ꯊꯤꯍꯟꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ DCꯁꯤꯡꯗꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤꯕ ꯑꯦꯛ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯥꯡꯒ ꯊꯥꯡꯒ ꯄꯥꯡꯈꯛꯅꯕꯗ ꯅꯠꯇꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯂꯝꯍꯧ ꯂꯥꯡ ꯆꯠꯊꯕꯗ ꯃꯅꯤꯡ ꯇꯝꯂꯛꯇꯨꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯃꯥꯡꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯤꯡꯒꯧꯔꯣꯜꯒꯤ ꯆꯠꯅꯕꯤꯗ ꯐꯖꯩ ꯍꯥꯏꯅ ꯁꯤꯡꯊꯥꯅꯩ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯗ ꯑꯌꯥꯝꯕꯅ ꯃꯄꯥꯟꯒꯤ ꯆꯠꯅꯕꯤꯗ ꯂꯨꯞꯁꯤꯜꯂꯤꯕ ꯑꯁꯤ ꯂꯝꯒꯤ ꯁꯟꯅ ꯃꯁꯤ ꯁꯥꯡꯉꯤ ꯍꯥꯏꯕꯗꯨ ꯄꯥꯡꯈꯛꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫